Manipur Sinduna Club War Manipur season ani Pangthokkhre Hirang Thong Community Hall Kongbo Chikon Kuno Mayalekai near SYBC Club ta Pangthokhiba du Rojit Wahengbam President Chairman Sport Person Department Manipur Pradesh Congress Committee Khetrimiyum Tamadevi former UP Atakas Imphal East Jila Parshad Mohammad Mujahid MK Humanitarian Activities and Founder Living Diamond CCT Institute Lilong Korimiyum Ningthem General Secretary GSTUN Bell Westing Assistant of Manipur Jingangbam Sana Henba Maitei President Jitsu Assistant Manipur of Dr. T.S. Premananda Singh Founder of Eject Fight Studio Road Imphal Pirutchubam Twaibi Devi Social Worker Sponsor Gorimiyum Boni Sharma Manipur Channel Actor Singer Amadi Loina Singkhai Nganba Athoiba Mitunglen Oina Sharuk Yaki Season 3 tadi atopa music mapalam Manipur katanya koi sanai je aduh mapalam gi Manipur gi mapan hai tare national level gi sang season gi hai gi hazab sang yang wang lai matang gi War season 3 January 31 da January 31 da aina sin gi hai plan do dari mapam di Manipur gi jaga atopa jaga amada change tawraga sin jaga ni aja Yamaina Clock War Manipur season madang tawai je atai gi nate akoi Manipur da MMA haiba event asi yamna sanaba akoi gi lehau siga hai tare akoi Manipur gi lehau siga yam sanaba adu mai bene adu akoi sida tasin hai akoi Manipur gi fighter sing mapana chatlaga sanaba hai akoi pasien thungi fiom problem tang laibna hai tare kilang tha manga handa tha chatlurga ju mathang tha chatpa ngamdabagi problem dum thoe adu hujik aina Manipur da tum continue sin da ga de Manipur gi sanawai singju masing hengkalakani haibagi thajaba yam panglai aduga tasina amom da haigana koi youth sing hai tare koi Manipur gi laibi youth sing je ayamba 100 to 50% di sirena lojai hai di man ato pai tare loina ma hai bedina te adu ayamba na adi phone da game gumba sana ba tum plus ato sapa sabna ayamba koi adu aina haijaning bede amudang di nupa thona labio lawar sok yabio akoi sida MMA fighter khatana te ato pa combat sporting ato pa individual fighter mayam yauri adu war da tawraganda akoi punna manamiraga ai Manipur sak takpada MMA fighter amoina ai tare ai event da ai tare war ta minaraga ato pa